Kurumzari yimbi puna pusing simakadi ahambaktada taram nopsari mayam gefamda thamzari ba ngasigi topic asi adomodamda sungsoi soidana kanagani haina khalli madudi mayamsu Aheiba Heitaba adomodongi online e-commerce platform ama Sembiningba amadi Meesu Pamba koi miyoi kaya ama koi girakta lei haiba tare amadi Aheiba e-commerce platform adu hangbada kari sangbage kamai tawgodage amadi thoidona madu Aheiba Heitaba koi darka oidaba haiba leibra kamai tawge haibasi sungsoi soidana khangningbा mayam leirangani khalle adubu tawgodabu mayamna so birangani hojikansi social media ja khoina pairam de nate ko video si loi faw yeng daga di kaino haibsu khangma moy aduna loi faw yeng biraga kari no fa bata kadai faw kana ba ya ba haidu social media sika thamjalingi madu di hojikan social media da yang kana khoigi product sing mayam yon bai kana basi masi khoi manipur khatana te all india da worldwide da social media da pocha yon bai kana basi fajana khoi dum kana fang haiba tare tawbodu hairiba online da social media da pocha yoli basing adu hojikani masa-masagi e-commerce platform amamam hangtokna raga maduni hen kudong saba phangan haiba tare madudi kari darka oibage kanda adongi email darka oire adongi phone number darka oire maramdi adongi email do da customer na poche order torok pase customer na poche order torok pase adongi email da notification laktune ba adagi hairiba notification lapa katana adongi account piriba bank account pisa sagak na ba piriba aduda second hairiba customer duna pot air matamda hairiba product adugi pot adugi mamaladu adongi account da sagak kadune ba ado second thing amana haijaning badi adongi product adu adomna laiba matamda kari darka oibage kana samna ba sida koina hairi product asi adomna choose tor matungda lai matamda adongi account pisa changakani maramdi adomna hairiba e-commerce ki platform adu adomna hangba taragati haiba tare adu haiba sing asi taw matamda koina ngasai haijaning badu kaino kana ngasai gi adomna email darka oire phone number darka oire aduga e-commerce platform je hang matamda mayamna luna khanaba haidari domain leigadra natraga website sagadra natraga app sagadra haibagi wakalonda khanba mayam lei adu haiba sing adu sungnan natabida adongi e-commerce platform ma akoina saningba mikupta oiningba mikupta thamba yai haiba tare ko aduna haiba sing asi taw matamda adomda setup amakak darka oi setup to khoina tawbi matamda haiba setup si adomda laina adum operate tawunga modaba haitare madumba por adu lai adu wasida khoi thamjariba seida mathakta thamjari semaina cardblogspot.com and thamjari semaina haiba company any xyz company Eshagi mingda natragana adongi purobi mingda natraga adongi friend circle amge mingda thaming matamda adum thambe ai ko sigi platform ji semaina sembiba sematungda e-commerce platform ase adum hangaga adongi pol adu product adu yolmade hena nungai hanba haiba tare amade higher product ase manipur gi maphamda delivery service piba yare natragana atop india mapum khudimatu delivery service piba yai haiba delivery service adu karamba xyz ta koina haiba korea du da sinaraga haiba du yam laina adom da matha sandana adongi pot adu adom da customer na leira iba product adu irai laina yohan mangam haitare makoi gi service charge adu pira matungda amadi sidare iba product singsigi yauriba price asi sai courier charge yaura matungda gst yaura matungda high product asi haiba customer du le kom mafam adu gi address du courier third party duna delivery tawdan haibtare samai tawne e-commerce platform ma khoina all india da setup taw matamda akoina ju akoi mingonda saninge tawninge haitaraga ju akoina ju mingonda haiba machangina haira matungda haiba setup si saraga pirkadune ba amai tawna adomna ju ai risi karimba haitaraga ju e-commerce platform hangya gadra yani maramdi social media da product pot on matamda haira product adu online da learning mami ke amalai online da learning bodo adongi website leite adongi app leite kamai tawni haiba mayam lai haiba e-commerce platform si kuthang da adomna adongi pot adu Eshagi sana dum on tawjab haitare run tawjab haitare Eshagi oina ka samaina tawba yai adugi haiba pot asi adomna tawbi matamda adongi social media da pot on matamda customer mayam na akoina pot learning matamda online dagi laina phangan badana tana adongi matha sabadusu mayam khoi handa duneba
ꯇꯦꯟꯁꯤꯜꯂꯕꯗ ꯚꯤꯗꯤꯑꯣꯁꯤ ꯊꯝꯖꯅꯤꯡꯕꯗꯤ ꯑꯗꯣꯝꯅ ꯁꯤꯒꯨꯝꯕ ꯁꯦꯠꯑꯞ ꯑꯁꯤ ꯄꯥꯝꯕꯤꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯏꯃꯦꯜ ꯅꯝꯕꯔ ꯑꯃ ꯄꯤꯖꯒꯦ ꯑꯗꯨꯗ ꯑꯗꯨꯝ ꯀꯟꯇꯦꯛ ꯇꯧꯕꯤꯔꯛꯄ ꯌꯥꯒꯅꯤ ꯃꯊꯛꯇꯁꯨ ꯑꯗꯨꯝ ꯂꯩꯔꯦ ꯁꯤꯗꯁꯨ ꯌꯥꯎꯔ ꯂꯩꯔꯦ ꯑꯗꯨꯒ ꯏꯃꯦꯜꯗꯨꯁꯨ ꯍꯥꯏꯖꯔꯛꯀꯦ ꯁꯤꯗꯁꯨ ꯌꯥꯎꯔꯒ ꯂꯩꯔꯦꯀꯣ sida yaw laire aduga phone number su yaw laire sida dum contact tawbirakpa yagani tawdu akoina setting sembi matamda yamde lupa lising ohom dagina 5000 ge charge low we have tare ko setting du sembi pi bada high report aduna adomda na paisa one time khatani zero investment ga sabmani have tare maramdi adomna website saba app saba ani domain labor adumba paisa ayam adu loina kanba ngamgadaba have tare aduga si kudong saba si haiba e-commerce platform samaina run tawwe adona product adu upload tawbigani price lepigani amadi adamna account number hapigani customer na lerak matamda hairwe account adu da adonge paisa adu deposit tawni ngai habatari ko sagang ngai habatari samain tawbibe ai aduna khangda me amana khangna bo hotna ba adegi khangmina haidong adaba adegi hojiksi matamse lamjel makhalamane ba maramdi cheli ba lamjel adu mana han ba ina han magi nate lamjel makhalamane kanamda sangnada matam asida warine aina kremon khangning bada hangning bada hangbam leitaba adum boi problem su leitaba nate aduna haire mayam adu adom e-commerce platform ai ju hange adu haiba si haigadra hairoidra madu nate adom duna paiba social media adu hana hairambam ta nate pairi mayam du ko na haire du ni ko adumai tawduna ko e-commerce platform ma hang matam da ai domain darka oigadra website darka oigadra na adu app sabe darka oigadra developer mayam tanaba darka oigadra suma mayam ki problem si loina handa halaga haiba google na piba service asi da akoina setting khar semaga haiba service asi platform asi akoina season ba haiba tare ko adu da akoina setting sembi bagi charge ma all india go ena dum khar low ba haiba tare setting sembi bagi dum sumai lai pambiba singna e-commerce platform sumaina run to winning ba lai ragadi social media da koi posa yon ba plus sida koina e-commerce platform do on the kaya mga si all india da lay ko adun haiba po si kana ba si lobi ki hagadi ko email address ta dum contact to bira pa ni mayang gidam ta ko na mateng pangjana matam puna sem saduna lay jani hajaru ta thang sari puna